matamni leima kauba nupi ama lerami mamitta masa uba phanglamde mahaki mapuriba makhoi ani nungti numit khudingi isorda macha matang pinabiyo hainasu nizarami matai manau anidang tarak leizabado nongmagi numittani tariba mama yengoi ngasidi mangase inung nuaite karibu thokadoino khangdi adunane ngasidi yomdei mapan thoklamganu ko nangna kaithilda nungtigi chatpadusu chaluranu ngasi simadi ngasi jatrabadine aikhoidi nungthangi chak thongnaba chengdi kadaidei lorune mangi wabu karino karisu thoina khanjanbiruno leiriba cheng kharasina ngasigidi yana basilasi hayengdi aisune sana konungda chattabasu yadabani adunane ngasi asimadi yana basilasi kaigino kaidobuno chatkadoisina hayeng sana konungda kai maram leirage leibaki aruba waga aikhoigi leibak asigi chakhot thorangini ataigi kaisu nate aikhoi leibak ase chaudra atopa leibak singa yenarubada aikhoi leibak asina hena saruk ahum thokna chauribani adubu mi masingdi yamde thangnaba ningthong singna landara adi irai laina aikhoi maithigani nupi angang mathong khangoi aduna konung chattuna aikhoi wa khanadoini leibak praja nupa makhai hayeng konungda laktaba yadena ningthongna kaukhaliba nangbu khangdabro leima aide dumadi tasengna khangjarudre aduna hangbani phare ai kaithil chatlaroidabani nane ingkhol henjang na pi thage nangsine ising charu law hai su hai bani aikhoi lebak se mi yamna tade maram masinane khodong thiningai oi aduna matam leiba khibikta aikhoi jacksina leitaba yadabani leima ado tamani aikhoi ni sibu imite ichauba phangdaba haidu oirabro tasing ai yamna nungairtreda ngallingai nangonda nupi thiyo hayaudusu hek hayaudi hoima leima taning gidreda nangbo ai aikhoi gisu soidina ichama phanglakini ko yam ka hena khanjan kinu ai nuai tasengna asumna wari sana dana matai manau anido inkol gi thabak suringai nonglei nungsit akanba malaklami leima nong hai thadawro maline he imung jangsi yum lomda laone nangbo ho haima uchek oira maline leimana nonglei nungsit te yaurakpa uchek ado yum tamna purei masana masu ingak ta ngairami manina leima karai du signo nang nong tawrisina khangde isu nusisida paiba ngamdra mali masase ingakta phimda pubiroba ho kayu chekno sibo kayuni kuwak ni dana ha kuwak as kizarida usekni kayemu kirino nangbo asumna uchek adubu dingthina thambirami asumna numit asi hauki mathangi nonganbagi ayuktani leimana haima karisu taramjrene uchekse mase paiba ngamlobo sibo ngarang dana trene I thoktana tawramidubo taribro tamaniye mapanam thoklo kedawrage to pharami kemta taramjre phare parabadine thadok pikro phajilaga thamba phati maning tamnane paijakrasan ai sum thamningi thambadu nungaiti nungaina paijakhisan nangsu imungda thonglonjila thamge nungairuda chamani adunane thadok pikho hoi asumna makhoi anina wari sanaringe yam thajadana angak poromda usik kwak ado wagang laklami aibo kanbibe damakta haininga retana thagachari pukchel chauraba ima ipa sakpa nakhoi ni gelaman aingona don sunjari yardi matam kharada ai leijaki aibu mina hanana butanarakpani aigi changchamung pinabiu ai chak khajikta chajagi ngarang de karimata charak trai yardi khajikta pijabiu ba leima kwaksi wangangine mirol thoine nangbo hoi as aingonda kanha matana imana kaurakkhijri ucheksinadi aibu imana kauri aduni aingonda su pabana kaurakkhriduni nangbo kamaina miron thoibano kanana thambiribano nangnabu leininglabadi aige sida dumakleyo ima ayagase miyoibani aibu phatraba mahi paiba maiba mana aibo sumno helakibani ai thangnaba leibaki ningthau macha nupani aibu popi ima leikhijre ima tona aibu yolakpani mahaki macha leitringai
ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ ꯑꯩꯒꯤ ꯏꯈꯥ ꯊꯥꯕ ꯏꯅꯥꯎ ꯍꯦꯛ ꯐꯪꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯩ ꯑꯩꯕꯨ ꯊꯧꯑꯣꯏꯕꯤꯗꯦ ꯏꯃꯥꯇꯣꯟꯅ ꯑꯃꯥꯏꯕ ꯐꯠꯇ꯭ꯔꯕ ꯇꯥꯟꯅꯗꯨꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯗꯨ ꯑꯩꯅ ꯐꯥꯗꯨꯅ ꯊꯝꯕꯅꯤ 이마토나 마두 ꯈꯪꯂꯛꯄꯗꯩ ꯂꯣꯠꯅ ꯂꯥꯟꯃꯤꯁꯤꯡ 이마톤ꯒꯤ 미요이 ꯊꯥꯗꯣꯛꯇꯨꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯛꯈꯤ ꯑꯃꯥꯏꯕꯗꯨꯁꯨ ꯅꯥꯟꯊꯣꯛꯈꯤ ꯑꯩꯅ ꯑꯃꯥꯏꯕꯗꯨ ꯍꯥꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯒꯤ ꯃꯍꯩꯅ ꯑꯩ ꯀ꯭ꯋꯥꯛ ꯍꯥꯏꯕ ꯎꯆꯦꯛ ꯑꯁꯤ ꯑꯣꯟꯈꯤꯕꯅꯤ 이마톤ꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯇꯥꯟꯅꯔꯛꯄꯗ ꯑꯩ ꯃꯐꯝ ꯈꯪꯗ ꯁꯤ ꯌꯧꯔꯛꯈꯤꯕꯅꯤ ꯊꯣꯛꯏꯕ ꯄꯨꯝꯕ ꯑꯁꯦ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯄꯥ ꯅꯤꯡꯊꯧꯅꯗꯤ ꯊꯣꯔꯛꯄꯁꯦ ꯇꯁꯦꯡꯅ ꯈꯪꯂꯝꯃꯣꯏ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯆꯟꯕꯤꯗꯨꯅ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯇꯥꯎꯔꯒ ꯇꯁꯦꯡꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯃꯤꯠꯇꯅꯦ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯕꯅꯤ ꯅꯪꯕꯨ ꯏꯆꯥ ꯁꯛꯅ ꯁꯦꯟꯅꯒꯅꯤ ꯏꯃꯥꯅ ꯏꯆꯥꯒꯤ ꯇꯨꯕꯨ ꯅꯥꯝꯃ ꯁꯣꯛꯍꯜꯂꯣꯏ ꯑꯃꯨꯛ ꯍꯟꯅꯅꯦ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯅꯨ ꯏꯃꯥ ꯑꯩ ꯄꯦꯜꯂꯦ ꯅꯪꯒꯤ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅꯅꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯁꯣꯔꯗ ꯏꯆꯥ ꯑꯃꯇꯪ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯔꯛꯄ ꯑꯗꯨꯕꯨ ꯄꯥꯞ ꯆꯦꯜꯂꯕ ꯑꯩꯕꯨ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯐꯪꯗ꯭ꯔꯤ ꯍꯥꯏꯅ ꯈꯜꯂꯨꯏ ꯉꯁꯤꯗꯤ ꯑꯩ ꯃꯃꯥ ꯑꯣꯏꯔꯦ ꯑꯩꯒꯤ ꯏꯆꯥ ꯂꯥꯛꯂꯦ ꯂꯩꯃꯥ ꯅꯪꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯁꯤ ꯎꯔꯒ ꯑꯩꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯔꯥꯎꯖꯩ ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯁꯤ ꯀꯩꯅꯣ ꯄꯤꯖꯧ ꯑꯩ ꯀꯣꯅꯨꯡ ꯆꯠꯂꯨꯈꯤꯒꯦ ꯏꯄꯥꯒꯤ ꯄꯥꯔꯤ ꯉꯁꯤꯗꯩꯗꯤ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯕꯅꯤ ꯑꯩꯅ ꯄꯥꯔꯤ ꯍꯥꯏꯅꯁꯨ ꯅꯃꯤꯡ ꯑꯁꯦ ꯊꯣꯜꯂꯕꯅꯤ ꯏꯄꯥꯒꯤ ꯄꯥꯔꯤ ꯅꯃꯥꯒ ꯂꯩꯔꯝꯃꯨꯀꯣ ꯃꯃꯥ ꯀꯩ ꯍꯥꯏꯒꯦ ꯃꯈꯣꯏ ꯃꯄꯥ ꯑꯣꯟꯊꯣꯛꯇꯨ ꯅꯃꯤꯡꯒꯁꯤ ꯑꯣꯟꯊꯣꯛꯏꯍꯦ ꯅꯨꯡꯉꯥꯏꯔꯦꯍꯦ ꯏꯆꯥ ꯐꯪꯖꯕ ꯑꯁꯤ ꯑꯩꯁꯨꯅꯦ ꯌꯥꯝ ꯍꯔꯥꯎꯈ꯭ꯔꯦ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯐꯔꯦ ꯅꯆꯥꯒ ꯅꯤꯡꯊꯤꯅ ꯂꯩꯔꯝ ꯀꯩꯊꯦꯜꯒ ꯆꯠꯂꯨꯔꯅꯨ ꯌꯦꯡꯉꯣꯏ ꯆꯦꯡꯗꯣ ꯑꯩ ꯋꯥꯜꯂꯛꯒꯦ ꯅꯨꯡꯉꯥꯏꯔꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯃ ꯄꯤꯅꯕꯤꯔꯦ ꯃꯃꯥ ꯉꯁꯤꯗꯤ ꯊꯋꯥꯏ ꯑꯁꯤ ꯅꯨꯡꯉꯥꯏꯅꯦ ꯑꯁꯦꯡꯕꯃꯛꯅꯤ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯏꯆꯥ ꯑꯁꯤꯕꯨ ꯑꯩꯅ ꯂꯨꯅ ꯇꯧꯖꯒꯅꯤ 이복 토끼네 이사막니 칸나 아시 하이라마가 마니 고농 땀나 짰기 이마 이음시다 가나가나 레이버게 아이코이니다 레이버니 나빠가 아이가 하우직디 아이코이 음수레 이마네 카이티안 짤로링 아시데 이사기네 나학다 도막 레이라니 이마 아수코이버시 이파가 이마가기 미누시 팡룩트라바니 나사이수 펠레 아도 이마네 이짜부 하나고 미오이보 헨키니 ꯑꯇꯥꯎꯕ ꯑꯍꯩꯕ ꯑꯃꯥꯏꯕ ꯀꯧꯗꯨꯅꯅꯦ ꯏꯁꯥꯕꯨ ꯀꯣꯅꯨꯡꯗꯒꯤ ꯀꯧꯗꯨꯅ ꯌꯦꯡꯍꯟꯒꯅꯤ ꯁꯣꯔꯤ ꯃꯥ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕ ꯀꯧꯕꯤꯒꯅꯨ ꯃꯈꯣꯏꯅ ꯈꯪꯈꯤꯕ ꯊꯣꯛꯑꯗꯤ ꯑꯩꯒꯤ ꯈꯨꯗꯣꯡꯊꯤꯕ ꯍꯦꯟꯅ ꯊꯜꯂꯛꯀꯅꯤ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯗꯤ ꯅꯨꯃꯤꯠ 8ꯅꯤꯁꯦ ꯅꯨꯃꯤꯠꯀꯤ ꯅꯨꯡꯁꯥ ꯃꯩꯁꯥ ꯐꯪꯍꯟꯗꯅ ꯑꯃꯝꯕ ꯀꯥ ꯑꯃꯗ ꯅꯆꯥꯕꯨ ꯊꯝꯕꯤꯌꯨ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯑꯁꯦꯡꯕ ꯁꯣꯛꯇꯨꯅ ꯅꯆꯥꯒꯤ ꯅꯥꯛꯇ ꯊꯝꯕꯤꯌꯨ ꯑꯩ ꯁꯣꯏꯗꯅ ꯃꯤ ꯑꯣꯜꯂꯛꯀꯅꯤ ꯀꯔꯤ ꯅꯨꯃꯤꯠ 8ꯅꯤ ꯍꯥꯏꯕ ꯐꯔꯦ ꯏꯃꯥꯅꯅꯦ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯅꯪꯒꯤ ꯀꯥ ꯑꯃꯝꯕ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯅꯥꯛꯇ ꯏꯆꯥꯕꯨꯅꯦ ꯏꯃꯥꯅ ꯊꯝꯕꯤꯒꯦ ꯏꯃꯥ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗꯩ ꯊꯝꯕ ꯂꯩꯕ ꯌꯥꯔꯣꯏ ꯑꯩ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇꯒꯤ ꯍꯧꯅ ꯅꯨꯃꯤꯠ 8ꯅꯤ ꯆꯨꯞꯅ ꯂꯩꯒꯗꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯄꯨꯔꯅꯤꯃꯥ ꯇꯥꯔꯛꯀꯗꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯋꯥꯠꯂꯤ ꯅꯨꯃꯤꯠ 15ꯅꯤ ꯋꯥꯠꯂꯤ ꯏꯃꯥꯗꯤ ꯏꯆꯥꯒꯤ ꯑꯁꯦꯡꯕ ꯁꯛꯐꯝ ꯑꯗꯨ ꯌꯦꯡꯅꯤꯡꯕꯅ ꯉꯥꯎꯔꯤꯅꯤ ꯇꯧꯔꯤꯁꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅꯤ ꯀꯣꯅꯨꯡꯗꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯄ꯭ꯔꯖꯥꯁꯤꯡ ꯉꯁꯤ ꯑꯩꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯧꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯖꯥꯁꯤꯡ ꯃꯁꯤꯡ ꯌꯥꯝꯗꯦ ꯃꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯤ ꯌꯥꯝꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯂꯩꯕꯥꯛ ꯑꯁꯤ ꯄꯥꯝꯕ ꯊꯪꯅꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯐꯥꯎ ꯌꯥꯎꯔꯤꯕꯅꯤ ꯀꯩꯒꯨꯝꯕ ꯈꯪꯍꯧꯗꯅ ꯂꯟꯗꯥꯔꯛꯑꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯅꯪꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯏꯁꯥ ꯑꯃꯗꯤ ꯂꯩꯕꯥꯛ ꯏꯆꯥ ꯏꯁꯨ ꯉꯥꯛꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯒꯗꯕꯅꯤ ꯃꯁꯤꯡ ꯍꯦꯟꯒꯠꯅꯕꯁꯨ ꯍꯣꯠꯅꯒꯗꯕꯅꯤ ꯅꯤꯡꯊꯧꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯏꯃꯥꯒꯤ ꯄꯥꯔꯤ ꯅꯪꯕꯨ ꯇꯨꯝꯂꯕꯣ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯤꯅꯦ ꯏꯃꯥ ꯅꯆꯥꯗꯤ ꯀꯌꯥ ꯎꯊꯧꯔꯦꯗꯅ ꯍꯌꯦꯡꯗꯤꯅꯦ ꯏꯃꯥ ꯀꯩꯊꯦꯜꯗ ꯆꯠꯁꯤ ꯀꯔꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯄꯥꯔꯤ ꯂꯥꯎꯅꯦ ꯋꯥꯔꯤ ꯁꯥꯟꯅꯁꯤꯅꯦ ꯑꯩꯒ ꯕꯥꯕꯥ ꯀꯩ ꯋꯥꯔꯤ ꯑꯣꯏꯔꯕꯅꯣ ꯌꯦꯡꯉꯣꯏ ꯉꯁꯤ ꯀꯣꯅꯨꯡꯗ ꯋꯥꯔꯦꯞ ꯑꯃ ꯂꯦꯞꯅꯈ꯭ꯔꯦ ꯈꯨꯟꯖꯥ ꯃꯁꯤꯡ ꯌꯥꯝꯅꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯕ
ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯀꯗꯕꯒꯤ ꯃꯃꯤ ꯑꯃ ꯎꯏ꯫ ꯏꯄꯥꯒꯤꯗꯤ ꯐꯔꯦ, ꯅꯨꯄꯥꯅꯤ, ꯁꯤꯈ꯭ꯔꯕꯁꯨ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯑꯃꯗꯤ ꯅꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏꯅꯦ꯫ ꯄꯥꯕꯅ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯋꯥꯕꯤꯔꯨꯅꯨ꯫ ꯅꯆꯥ ꯑꯩꯍꯥꯛ ꯑꯃ ꯂꯩꯔꯤ꯫ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯀꯨꯏꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯩꯗꯤ ꯅꯨꯃꯤꯠ 9ꯅꯤ ꯆꯨꯝꯅ ꯑꯩ ꯑꯃꯝꯕ ꯀꯥꯗ ꯂꯩꯗꯨꯅ ꯍꯥꯟꯅꯒꯨꯝ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝ ꯂꯩꯔꯛꯈꯤꯅꯤ꯫ ꯏꯃꯥꯒꯤ ꯏꯄꯥꯒꯤ ꯀꯔꯤꯃꯠꯇ ꯋꯥꯠꯍꯜꯂꯣꯏ꯫ ꯂꯥꯟꯗꯥꯅꯤꯡꯕ ꯂꯩꯕꯥꯛ ꯀꯌꯥꯗꯩ ꯂꯥꯟꯗꯥꯔꯛꯁꯅꯨ꯫ ꯅꯆꯥꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯅꯆꯥ ꯑꯩꯍꯥꯛ ꯑꯆꯝꯕ ꯅꯠꯇꯦ, ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯑꯃꯗꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯆꯥꯅꯤ꯫ ꯆꯨꯝꯃꯤ, ꯏꯆꯥꯗꯤ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯏꯄꯥ ꯅꯨꯡꯁꯥ ꯊꯤꯅꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯅ ꯀꯔꯝꯅ ꯄꯨꯊꯣꯛꯀꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ? ꯁꯣꯏꯗꯅ ꯈꯪꯅꯔꯛꯀꯅꯤ꯫ ꯅꯃꯥꯒ ꯑꯩꯒꯗꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯕꯅꯤ, ꯃꯌꯥꯝꯅꯁꯨ ꯈꯪꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯁꯝꯕ ꯅꯠꯇꯦ, ꯀꯔꯝꯕ ꯃꯆꯥꯅꯣ ꯃꯌꯥꯝꯗ ꯍꯥꯏꯅꯤ꯫ ꯈꯪꯅꯔꯛꯀꯅꯤ, ꯅꯍꯥꯛꯇꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ꯫ ꯕꯥꯕꯥ, ꯅꯆꯥꯁꯤ ꯀꯅꯥꯅꯁꯨ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯈꯪꯂꯣꯏ꯫ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯅ ꯐꯥꯎ ꯑꯩꯍꯥꯛ ꯃꯁꯛ ꯈꯪꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ, ꯅꯆꯥꯅ ꯐꯅꯕ ꯁꯤꯟꯒꯅꯤ꯫ ꯏꯃꯥ, ꯕꯥꯕꯥ, ꯃꯤꯅ ꯑꯩꯕꯨ ꯍꯪꯂꯛꯄ ꯃꯇꯝꯗ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯑꯉꯥꯡꯅꯤ, ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯂꯣꯠꯇꯨꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯊꯝꯕꯅꯤ ꯈꯛ ꯍꯥꯏꯕꯤꯌꯨ꯫ ꯀꯩꯒꯨꯝꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯆꯠꯂꯣ, ꯂꯥꯛꯑꯣ ꯈꯛ ꯈꯨꯝꯕꯤꯔꯝꯃꯨ꯫ ꯐꯔꯦ ꯄꯥꯔꯤ, ꯏꯄꯥ ꯑꯗꯨꯝꯅ ꯇꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯂꯩꯃ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜꯗ ꯆꯠꯂꯤ꯫ ꯂꯩꯃꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯔꯤꯕꯨ ꯇꯣꯡꯍꯟꯗꯨꯅ, ꯍꯩꯃꯥ, ꯂꯩꯃ, ꯀꯔꯤꯅꯣꯅꯦ ꯅꯪꯒꯤ ꯂꯦꯡꯖꯨꯝꯗ ꯀ꯭ꯋꯥꯛ ꯑꯃꯈꯛ ꯇꯣꯡꯉꯤꯅꯦ? ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯣ? ꯍꯩꯅꯦꯍꯦ, ꯍꯩ꯫ ꯏꯆꯦ, ꯇꯣꯡꯖꯁꯅꯨ, ꯑꯩꯒꯤ ꯀ꯭ꯋꯥꯛꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯍꯩꯃꯥ, ꯀꯔꯤꯅꯣ ꯅꯪꯅ ꯀ꯭ꯋꯥꯛ ꯑꯁꯤꯕꯨ ꯅꯅꯥꯛꯇ ꯊꯝꯂꯤꯕꯗꯨꯕꯣ? ꯍꯨꯏ ꯍꯧꯗꯣꯡ ꯂꯩ, ꯑꯗꯨ ꯑꯣꯏꯅꯅꯦ ꯂꯣꯏꯌꯨ ꯌꯥꯗ꯭ꯔꯣ? ꯅꯨꯡꯁꯤꯕꯩ ꯄꯥꯝꯖꯕꯩ ꯊꯝꯕꯅꯤ꯫ ꯏꯆꯦꯕꯨ ꯀꯩꯊꯦꯜ ꯀꯥꯔꯛꯏꯕ ꯍꯥꯏꯗꯨꯔꯣ? ꯀꯩ ꯂꯩꯗꯣꯏꯅꯣ ꯅꯅꯥꯎꯁꯨ ꯁꯣꯝꯗ ꯑꯃꯨꯛꯇ? ꯍꯣ, ꯂꯩꯌꯨ, ꯑꯩꯗꯤꯅꯦ ꯍꯜꯂꯅꯤ, ꯍꯦꯟꯁꯥꯡ ꯂꯩꯕ ꯂꯥꯛꯑꯝꯕꯅꯤꯗ꯫ ꯂꯩꯍꯧꯔꯣ꯫ ꯑꯗꯣ ꯂꯩꯃ, ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯅꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯐꯩꯀꯣ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯅ ꯂꯥꯟꯗꯥꯔꯛꯅꯕ ꯀꯟꯅ ꯁꯤꯜꯂꯤ ꯍꯥꯏꯕꯅꯤꯀꯣ꯫ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯈꯖꯤꯛ ꯃꯊꯥ ꯌꯥꯝ ꯁꯥꯟꯅꯔꯕꯅꯤ꯫ ꯍꯣꯏꯅꯦ ꯏꯆꯦ, ꯑꯗꯨꯝꯅ ꯇꯥꯏꯅꯦ ꯑꯩꯁꯨ꯫ ꯀꯝꯗꯧꯅꯤ, ꯀꯔꯥꯏꯗ ꯂꯣꯠꯅꯤ? ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯁꯤꯕ ꯇꯥꯕꯅꯤꯅꯦ ꯏꯆꯦ꯫ ꯈꯪꯗꯦ ꯂꯩꯃ, ꯑꯩꯗꯤꯅꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯁꯛ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯁꯤꯅ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯍꯦꯔꯥ ꯏꯆꯦ, ꯑꯗꯨꯗꯤ ꯁꯤꯖꯔꯒꯦ ꯆꯪꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯂꯣꯠꯂꯨꯒꯦ ꯍꯥꯏꯁꯤꯕꯣ? ꯂꯩꯃ, ꯈꯪꯗ꯭ꯔꯦꯗ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯁꯤꯁꯨꯅꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯕ ꯄꯣꯠꯅꯤꯗ꯫ ꯑꯗꯣ ꯂꯩꯍꯧꯔꯣ, ꯏꯆꯦ ꯑꯃꯨꯛ ꯍꯜꯂꯝꯃꯒꯦꯀꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯇꯥꯎ, ꯀꯩꯊꯦꯜ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯃꯆꯥ ꯏꯕꯦꯝꯃ ꯀꯣꯏꯊꯣꯛꯂꯛꯀꯗꯧꯔꯤ꯫ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯑꯄꯥꯝꯕ ꯄꯣꯠꯂꯝ ꯂꯩꯒꯅꯤ ꯍꯥꯏꯅ ꯂꯦꯡꯊꯣꯔꯛꯏ꯫ ꯄꯥꯔꯤꯅ, ꯏꯃꯥ, ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯃꯁꯛꯅ ꯀꯝꯗꯧꯕꯒꯦ? ꯏꯃꯥꯒꯤ ꯄꯥꯔꯤ, ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯤꯡꯗꯤ ꯅꯨꯖꯥ ꯍꯥꯏꯅ ꯀꯧꯕꯅꯤ꯫ ꯃꯁꯛ ꯍꯦꯟꯕꯅꯤ꯫ ꯀꯩꯊꯦꯜ ꯑꯁꯤꯗ ꯏꯃꯥ ꯏꯆꯥ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯒꯨꯝꯁꯤ꯫ ꯃꯤꯅ ꯇꯥꯔꯒ ꯎꯈ꯭ꯔꯗꯤꯅꯦ ꯏꯃꯥ ꯏꯆꯥ ꯈꯨꯗꯣꯡ ꯊꯤꯈꯤꯅꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯄꯥꯔꯤ꯫ ꯍꯣꯏ ꯏꯃꯥ, ꯅꯆꯥꯗꯤ ꯅꯨꯖꯥꯕꯨ ꯅꯤꯡꯉꯤ, ꯃꯁꯛ ꯌꯦꯡꯅꯤꯡꯉꯤꯅꯤ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯆꯥ ꯏꯕꯦꯝꯃ ꯅꯨꯖꯥ ꯀꯩꯊꯦꯜꯗ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡꯒ ꯊꯣꯛꯂꯛꯂꯦ꯫ ꯃꯥꯅ ꯑꯄꯥꯝꯕ ꯄꯣꯠ ꯌꯥꯎꯔꯝꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯃꯥꯅꯁꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯁꯦꯅꯣ, ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯃꯔꯦꯡꯖꯨꯝꯗ ꯀ꯭ꯋꯥꯛ ꯑꯃ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕꯁꯤ ꯀꯅꯥꯅꯣ? ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯃꯆꯥ ꯏꯕꯦꯝꯃ, ꯀꯧꯖꯔꯛꯎ ꯍꯥꯏꯕ꯭ꯔꯣ? ꯑꯃꯨꯛꯇ ꯀꯧꯔꯣ꯫ ꯃꯅꯥꯏ ꯑꯃ ꯊꯥꯗꯨꯅ ꯀꯧꯍꯜꯂꯝꯃꯤ꯫ ꯏꯃꯥ, ꯃꯆꯥ ꯏꯕꯦꯝꯃꯅ ꯏꯃꯥꯕꯨ ꯀꯧꯔꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯃꯁꯛ ꯑꯁꯤ ꯎꯔꯕꯗ ꯅꯆꯥꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯅꯤꯡꯈ꯭ꯔꯦꯗ꯫ ꯅꯨꯖꯥꯅ, ꯏꯃꯥꯕꯨ ꯀꯔꯤ ꯈꯨꯟꯗꯩꯅꯣ? ꯑꯗꯨꯒ ꯎꯆꯦꯛ ꯑꯁꯤꯅ ꯀꯝꯗꯧꯅ ꯏꯃꯥꯒ ꯑꯁꯨꯝꯅ ꯂꯩꯔꯤꯕꯅꯣ? ꯌꯥꯔꯕꯗꯣ ꯑꯩꯅ ꯄꯥꯝꯖꯔꯦ꯫ ꯑꯩꯉꯣꯟꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯅꯕꯤꯔꯣ꯫ ꯏꯃꯥꯅ ꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯄꯤꯌꯣꯗ ꯍꯥꯏꯕꯗꯣ ꯑꯩ ꯄꯤꯖꯔꯒꯦ꯫ ꯂꯩꯃꯅ, ꯃꯆꯥ ꯏꯕꯦꯝꯃ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯩꯍꯥꯛ ꯑꯁꯤꯃꯗꯤꯅꯦ ꯉꯝꯖꯔꯔꯣꯏ꯫ ꯑꯇꯣꯞꯄ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯕꯤꯌꯣ꯫ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯒꯦ? ꯑꯇꯣꯞꯄ ꯄꯣꯠꯁꯛꯇꯤ ꯑꯩ ꯄꯥꯝꯗꯦ꯫ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯏꯆꯥꯕꯨ ꯀꯝꯗꯧꯅ ꯍꯦꯛꯇ ꯄꯤꯊꯣꯛꯀꯅꯤ?
kuwak asi nangi nachani haiba o phare do imagi yumse karomdano asomda uriba lambi asomda chatlaga leibani leirak ama hek lanthokpagani ahanba yum ama leirido adu aikhuigi yumni o ainoma koithokcherake asi hairamaga masaibe mado chatkirami leimasu mayumda halaklami Kaidore leima nangna nungsuk nungjana na leiribasibo ngasai kaithel chatpada isa paribu puduna chatpani masaibe mathengni mahakna sana lupa pige isa asibu piyu hai aina isani piba ngamloina haikibani adubu kari khanbano aigi yum hanglei nongma laki haina su haire ayamna pakhali isa asibu mana pubi khadra Ihe mama adomna khanu isabu kana lawni sum lake koithorake na haiboiramni ipagi pariye baba yengoi ngasidagi nahak yumda adumak leiroko karimata sathokpa yade mama nangna sathoasu ichase pukhibaroi adamuk yumna thamu aina haribase ngasigi thodok ase thokhandanabani yan tarabra som nakan amaromdani leibina mana lotana kayam kuina lotni haujikti mahaki leifam lotham aina khangi maharani leibi aihak leina leina mabu hingna thamba haibase oithoktabani aigi isana leibak asigi ningthoigadabani kanale nakhoi jaksina mabu sero sak lotuna makhoigi leibak aduda leirugadabani khangaba leimarimbi khangjari ai hojik tausinaduna ningthouda haigani leibak asomda landanaba haujimak ningthou manakta chitkani leibi maporiba ningthougi manakta laklami iningthou nanai nubina ningthouda wafam amatang hangatjagi kari haini hayo tasi ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯃꯐꯝ ꯈꯪꯗ ꯃꯥꯡꯈꯤꯕꯗꯣ ꯂꯩꯐꯝ ꯈꯪꯂꯤ ꯑꯩꯒꯤ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯊꯤꯍꯟꯖꯕꯅꯤ ꯏꯅꯤꯡꯊꯧ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕ ꯑꯃꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨꯗꯅꯤ ꯏꯅꯤꯡꯊꯧ ꯍꯟꯗꯛ ꯃꯇꯥꯡ ꯑꯁꯤ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯍꯥꯏꯕ ꯑꯩꯅ ꯈꯟꯖꯩ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯄꯤꯛꯏ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯗꯨꯅ ꯂꯩꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯂꯩꯕꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯧꯁꯤꯜꯂꯕꯗꯤ ꯍꯦꯟꯅ ꯂꯩꯕꯥꯛ ꯆꯥꯎꯕ ꯂꯩꯕ ꯃꯔꯥꯡ ꯀꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯤ sumi nangna haribado ayaknasu khalamlibani mandri singnasu wa tanaramibani phare adudi numit thabana phaba si yenglaga makhoida landana ba thorang tawrasi adubu nangna matau karamna aigi isa mairabo asom lebak asida lei haiba khanglibano kari maramgi damakta mahangna asom lebak ta leikhiba kari gi lotliba ꯑꯩꯗꯤ ꯃꯔꯝ ꯄꯨꯝꯕ ꯈꯪꯖꯩꯗꯣ ꯏꯅꯤꯡꯊꯧ ꯅꯍꯥꯛꯅꯗꯤ ꯏꯆꯥꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯔꯤ ꯑꯗꯨꯕꯨ ꯅꯆꯥꯅꯗꯤ ꯃꯄꯥꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯔꯤ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯁꯦꯟ ꯌꯥꯁꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯟꯗꯥꯔꯒ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯃꯨꯟꯅꯅꯕ ꯁꯤꯜꯂꯤꯕꯅꯤ ꯃꯥꯅ ꯑꯣꯏꯅꯕ ꯍꯥꯟꯅ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯕ ꯏꯆꯥꯅꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯁꯤ ꯍꯦꯛ ꯇꯥꯏꯕꯪ ꯑꯁꯤꯗ ꯇꯤꯜꯂꯕ ꯃꯇꯝꯗꯗꯤ ꯏꯅꯤꯡꯊꯧ ꯈꯨꯕꯝ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯐꯠꯇꯕ ꯊꯧꯔꯥꯡ ꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯅꯗꯤ ꯏꯆꯥꯗ ꯏꯆꯥꯅꯤ ꯈꯟꯅ ꯅꯨꯡꯁꯤꯕ ꯃꯥꯅꯗꯤ ꯑꯩꯕꯨ ꯑꯄꯣꯛꯄ ꯃꯃꯥꯅꯤ ꯈꯟꯕꯤꯗꯦ ꯏꯅꯤꯡꯊꯧ ꯍꯧꯖꯤꯛꯇꯤ ꯐꯠꯇꯕ ꯃꯃꯥ ꯐꯠꯇ꯭ꯔꯁꯨꯅꯦ ꯏꯆꯥ ꯈꯥꯕꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯁꯤꯟꯅꯔꯁꯤ ꯂꯩꯕꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯃꯩꯔꯥꯒꯤ ꯄꯨꯛꯆꯦꯜ ꯃꯨꯟꯅ ꯈꯪꯏ ꯃꯍꯥꯛꯅ ꯁꯨꯝꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯝꯃꯣꯏ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯀꯣꯏꯍꯜ ꯂꯥꯏꯍꯟ ꯃꯉꯣꯟꯗ ꯁꯤꯟꯅꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯃꯗꯨ ꯃꯍꯥꯛ ꯈꯪꯅ ꯈꯪꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯇꯤ ꯇꯧꯔꯣꯏ ꯀꯩꯒꯨꯝꯕ ꯃꯥꯅ ꯈꯟꯖꯕ ꯃꯔꯝ ꯑꯃꯈꯛ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯍꯛꯅ ꯏꯆꯥꯅ ꯐꯠꯇꯕ ꯈꯟꯒꯅꯨ ꯑꯗꯨꯕꯨ ꯑꯁꯣꯝꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯟꯗꯥꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯆꯠꯂꯣ ꯄꯣꯊꯥꯖꯧꯔꯣ ꯂꯥꯏꯕꯤ ꯑꯗꯨ ꯋꯥ ꯑꯃꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯔꯝꯃꯤ ꯑꯩ ꯈꯪꯏ ꯂꯥꯏꯕꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯅꯪꯅ ꯏꯆꯥꯅꯨꯄꯥ ꯃꯩꯔꯥꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯅꯆꯥꯗꯃꯛ ꯅꯨꯡꯁꯤꯕ ꯃꯤꯆꯥ ꯅꯨꯡꯁꯤꯗꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯏꯆꯥꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯩꯕꯝ ꯍꯧꯖꯤꯛꯇꯤ ꯈꯪꯏ ꯃꯥꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯩꯅ ꯍꯥꯞꯀꯅꯤ ꯏꯆꯥꯗ
ꯁꯣꯝꯗꯅ ꯂꯩꯕꯤ ꯁꯥꯎꯅ ꯃꯆꯥ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ ꯀꯔꯤꯅꯣ ꯑꯁꯨꯛ ꯁꯥꯎꯅ ꯅꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯤ? ꯏꯃꯥꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯅꯅꯤꯡ ꯊꯨꯡꯅꯕ ꯂꯩꯔꯦ? ꯅꯆꯥꯗ ꯍꯥꯏꯌꯨ, ꯅꯆꯥꯅ ꯄꯨꯝꯅꯃꯛ ꯏꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯒꯦ꯫ ꯉꯁꯤ ꯏꯃꯥꯒꯤ ꯀꯣꯛ ꯄꯥꯏꯗꯨꯅ ꯋꯥꯁꯛꯂꯤ, ꯍꯥꯏꯕꯤꯌꯨ ꯏꯃꯥ, ꯀꯔꯤꯅꯣ ꯅꯤꯡꯊꯨꯡꯅꯕ ꯂꯩꯔꯕꯒꯦ? ꯏꯃꯥꯒꯤ ꯈꯥꯕ, ꯌꯦꯡꯉꯣꯏ, ꯍꯧꯖꯤꯛ ꯅꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯅꯌꯥꯝꯕꯕꯨ ꯊꯤꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯣꯝꯗ ꯂꯥꯟꯗꯥꯔꯕꯗꯤ ꯅꯌꯥꯝꯕ ꯁꯣꯏꯗꯅ ꯊꯦꯡꯅꯈꯤꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯪ ꯄꯪꯕ ꯌꯥꯗ꯭ꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯒꯗꯕꯅꯤ꯫ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛ ꯅꯌꯥꯝꯕꯗꯣ ꯂꯩꯕꯥꯛ ꯑꯁꯤꯗꯩ ꯇꯥꯟꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯋꯥ ꯈꯟꯅꯁꯤ꯫ ꯏꯃꯥ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯅꯆꯥ ꯄꯥꯕꯨꯡ ꯅꯤꯡꯊꯧꯕꯨ ꯍꯥꯠꯂꯨ ꯍꯥꯏꯕ꯭ꯔꯥ? ꯍꯥꯏ, ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯅꯪꯕꯣ꯫ ꯂꯥꯟꯃꯤꯁꯤꯡ ꯇꯥꯈꯤꯅꯤ꯫ ꯇꯞꯅ ꯊꯕꯛ ꯄꯨꯡꯕ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯤ ꯇꯍꯥ ꯇꯧꯅꯤ? ꯍꯧꯖꯤꯛ ꯍꯦꯛꯇ ꯇꯍꯥꯅ ꯇꯧꯕ ꯌꯥꯔꯣꯏ꯫ ꯇꯞꯅ ꯇꯧꯁꯤ꯫ ꯌꯥꯔꯤꯕ ꯃꯈꯩꯗꯤꯅꯦ ꯅꯍꯥꯛ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯂꯩꯌꯨ꯫ ꯐꯒꯅꯤ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯐꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈꯤꯕ ꯑꯗꯨꯅ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯖꯥ ꯏꯕꯦꯝꯃ ꯅꯨꯡꯁꯥ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯅꯍꯥꯛꯀꯤ ꯅꯆꯥꯗꯤ ꯀꯗꯥꯏ? ꯑꯩꯒ ꯑꯃꯨꯛꯇ ꯎꯅꯒꯦ꯫ ꯂꯩꯃ ꯄꯥꯔꯤꯕꯨ ꯄꯨꯊꯣꯔꯛꯂꯤ꯫ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯃꯥ꯫ ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯎꯆꯦꯛ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈꯤ꯫ ꯄꯥꯔꯤꯅ, ꯏꯃꯥ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯆꯥ ꯏꯕꯦꯝꯃꯗ ꯑꯩ ꯀꯩꯒꯨꯝꯕ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ꯫ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ ꯏꯃꯥ꯫ ꯍꯣ, ꯀꯣꯏꯔꯛꯀꯅꯨꯀꯣ꯫ ꯄꯥꯔꯤ ꯄꯥꯏꯗꯨꯅ ꯂꯥꯛꯏ ꯅꯨꯡꯁꯥꯒꯤ ꯂꯧꯖꯨꯝꯗ ꯇꯣꯡꯗꯨꯅ ꯋꯥ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯃꯆꯥ ꯏꯕꯦꯝꯃ, ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯄꯥꯔꯤ ꯍꯥꯏꯅ ꯀꯧꯖꯩ꯫ ꯑꯩꯍꯥꯛ ꯑꯁꯤ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯃꯩꯔꯥꯅꯤ꯫ ꯑꯩꯕꯨ ꯏꯃꯥꯇꯣꯟꯅ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄꯗꯩ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯣꯠꯄ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯃꯥꯏꯕ ꯐꯠꯇꯕꯒꯤ ꯃꯍꯩꯗꯩ ꯑꯩ ꯎꯆꯦꯛ ꯑꯣꯟꯈꯤꯕꯅꯤ꯫ ꯉꯁꯤ ꯅꯨꯃꯤꯠ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯦ, ꯉꯁꯤꯗꯩ ꯅꯨꯃꯤꯠ 9ꯅꯤ ꯆꯨꯞꯅ ꯑꯩ ꯑꯃꯝꯕ ꯀꯥꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯐꯪꯅ ꯂꯩꯔꯅꯤ꯫ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯕꯒ ꯑꯩ ꯃꯤꯑꯣꯏꯕ ꯑꯣꯜꯂꯛꯀꯅꯤ꯫ ꯑꯩꯅ ꯃꯤꯑꯣꯏꯕ ꯑꯣꯜꯂꯛꯇ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯁꯦ ꯅꯍꯥꯛ ꯂꯥꯛꯀꯅꯨ꯫ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯕꯒ ꯂꯥꯛꯄꯤꯌꯨ꯫ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯑꯩꯅ ꯃꯨꯟꯅ ꯈꯪꯖꯩ꯫ ꯑꯩꯅ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗꯩ ꯅꯪꯒꯤ ꯃꯤꯡ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯛꯇꯤ ꯎꯕ ꯐꯪꯗꯦ꯫ ꯅꯪꯕꯨ ꯎꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯅꯣꯡꯃ ꯅꯪꯒꯤ ꯅꯐꯝꯗ ꯄꯥꯎꯖꯦꯜ ꯑꯃꯒ ꯄꯨꯍꯟꯈꯤꯕꯅꯤ, ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯑꯩꯍꯥꯛꯅꯤ꯫ ꯅꯨꯡꯖꯥ ꯎꯆꯦꯛ ꯑꯁꯤꯅ ꯋꯥ ꯉꯥꯡꯂꯛꯄꯗ ꯌꯥꯝꯅ ꯄꯥꯈꯠꯄ ꯉꯛꯄ ꯐꯥꯎꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯡ ꯇꯥꯔꯨꯕ ꯑꯃꯗꯤ ꯃꯥꯅ ꯅꯣꯡꯃ ꯐꯪꯈꯤꯕ ꯆꯦꯕꯥꯎ ꯑꯗꯨꯒꯤ ꯃꯄꯨ ꯎꯆꯦꯛ ꯑꯁꯤꯅ ꯑꯣꯏꯔꯝꯕꯁꯤꯗ ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯩ꯫ ꯃꯥꯅꯁꯨ ꯊꯥꯖꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦ, ꯑꯩꯍꯥꯛ ꯂꯥꯛꯑꯔꯣꯏ꯫ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯕꯒ ꯑꯩ ꯂꯥꯛꯀꯦ ꯅꯪꯒꯤ ꯅꯥꯛꯇ꯫ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯟꯈ꯭ꯔꯅꯨ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯣ ꯑꯗꯨꯃꯛ꯫ ꯍꯣꯏ, ꯑꯩ ꯆꯠꯂꯒꯦ꯫ ꯅꯪꯁꯨ ꯍꯜꯂꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯄꯥꯔꯤꯗꯨ ꯌꯨꯝꯂꯣꯝꯗ ꯄꯥꯏꯗꯨꯅ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯃꯍꯥꯛ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯅꯨꯃꯤꯠ 9ꯅꯤ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯁꯨꯔꯨꯡꯗ ꯍꯦꯛ ꯂꯩꯈꯤꯕꯒꯅꯤ ꯁꯣꯝꯗ ꯂꯥꯟꯗꯥꯔꯛꯑꯝꯃꯤ꯫ ꯂꯩꯃꯅ, ꯃꯄꯥ, ꯀꯝꯗꯧꯅꯤ? ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯏ꯫ ꯃꯃꯥ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯆꯦꯟꯐꯝ ꯂꯩꯇꯦ꯫ ꯅꯣꯛꯅ ꯊꯋꯥꯏ ꯊꯥꯕ ꯇꯥꯕꯅꯤꯅꯦ꯫ ꯏꯆꯥ ꯄꯥꯔꯤꯅ ꯀꯝꯗꯧꯕ? ꯅꯨꯃꯤꯠ 9ꯅꯤ ꯐꯥꯗ꯭ꯔꯤ꯫ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯄ ꯇꯥꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯎꯆꯦꯛ ꯑꯣꯏꯅ ꯂꯩꯈ꯭ꯔꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯔꯤ꯫ ꯃꯣꯏꯅ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯥꯔꯤꯅꯗꯤ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯥꯅ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯕꯒꯅꯤ꯫ ꯑꯩ ꯍꯥꯟꯅꯒꯨꯝ ꯃꯤ ꯑꯣꯜꯂꯦ꯫ ꯏꯃꯥ, ꯕꯕꯥ! ꯑꯗꯨꯕꯨ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯌꯨꯝ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯩꯅ ꯆꯥꯛꯈꯤꯕꯩ ꯇꯥꯡꯒꯣꯏ ꯉꯥꯛꯇ ꯈꯪꯂꯦ ꯈꯨꯗꯛꯇ ꯂꯥꯟꯗꯥꯔꯛꯏ ꯍꯥꯏꯕ꯫ ꯃꯃꯥꯏ ꯃꯃꯤꯠ ꯐꯤꯅ ꯀꯨꯞꯁꯤꯟꯗꯨꯅ ꯀꯣꯅꯨꯡꯂꯣꯝꯗ ꯂꯥꯛꯑꯦ꯫ ꯂꯝꯕꯤꯗ ꯇꯥꯔꯝꯕ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗꯅꯤ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯂꯣꯏꯁꯤꯟ ꯉꯥꯛꯁꯤꯜꯂꯤ꯫ ꯈꯥꯕꯅ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯨꯠ ꯆꯜꯂꯦ꯫ ꯀꯅꯥ ꯂꯩ? ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯄꯥꯎ ꯄꯤꯈ꯭ꯔꯣ, ꯑꯩꯈꯣꯏꯅ ꯂꯥꯟ ꯉꯝꯃꯦ ꯍꯥꯏꯅ꯫ ꯃꯆꯥ ꯏꯕꯦꯝꯃ ꯅꯍꯥꯛꯇꯤ ꯑꯩꯅ ꯍꯥꯠꯄꯤꯔꯣꯏꯗꯣ꯫ ꯑꯩꯒꯤ 9ꯁꯨꯕꯤ ꯇꯥꯂꯣꯏ ꯑꯣꯏꯖꯧ꯫ ꯅꯪꯅ ꯌꯥꯔꯗꯤ ꯃꯍꯥꯔꯥꯅꯤ ꯈꯨꯕꯝ ꯅꯪꯉꯣꯟꯗ ꯍꯥꯞꯀꯦ꯫ ꯍꯦ ꯍꯅꯨꯕꯤ, ꯅꯪꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯃꯩꯔꯥꯗꯣ ꯄꯨꯊꯣꯔꯛꯎ꯫ ꯃꯍꯥꯛꯁꯨ ꯃꯌꯥꯝ ꯍꯥꯠꯂꯤꯕ ꯃꯔꯛ ꯑꯁꯤꯗ ꯍꯥꯠꯄꯤꯔꯝꯒꯦ꯫ ꯅꯤꯡꯊꯧ ꯑꯁꯤꯃꯗꯤ ꯑꯩꯅ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯄꯨꯗꯨꯅ ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯦ꯫
ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯅꯥꯔꯣꯟꯗꯩ ꯂꯥꯟꯃꯤꯁꯤꯡ ꯍꯥꯠꯄ ꯍꯧꯔꯛꯏ ꯇꯞꯅ ꯂꯥꯟꯃꯤ ꯑꯌꯥꯝꯕ ꯇꯨꯝꯅ ꯃꯇꯣꯝꯇꯅ ꯍꯜꯂꯛꯏ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯥꯟꯃꯤ ꯄꯨꯝꯕ ꯂꯣꯏꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕ ꯃꯇꯧ ꯀꯔꯝꯅ ꯏꯌꯥ ꯃꯊꯧꯅꯥ ꯂꯩꯕ ꯂꯥꯟꯃꯤ ꯀꯅꯥꯅꯣ ꯈꯥꯕ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯂꯥꯟꯊꯦꯡꯅꯔꯛꯂꯝꯃꯤ ꯄꯥꯔꯤꯅ ꯃꯅꯥꯎꯒꯤ ꯊꯋꯥꯏ ꯂꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯁꯛ ꯎꯠꯂꯛꯏ ꯅꯪꯕꯨ ꯑꯩꯅ ꯏꯅꯥꯎꯃꯛꯅꯤ ꯈꯟꯅ ꯂꯨꯅ ꯇꯧꯖꯕ ꯑꯗꯨꯒ ꯃꯌꯥꯝꯕ ꯍꯥꯠꯀꯦ ꯊꯧꯔꯥꯡꯖꯕ ꯁꯥꯕ ꯑꯩ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯀꯅꯥꯅ ꯍꯥꯠꯄ ꯉꯝꯅꯤ ꯐꯠꯇꯕ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯖꯔꯣ ꯑꯗꯨ ꯍꯥꯏꯔꯒ ꯃꯉꯛ ꯀꯛꯈ꯭ꯔꯦ ꯏꯃꯥ ꯅꯆꯥ ꯄꯥꯔꯤꯅꯤ ꯂꯩꯃ ꯍꯔꯥꯎꯅ ꯆꯥꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯏꯁꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛ ꯎꯕꯗ ꯏꯃꯥ ꯄꯦꯜꯂꯦ ꯏꯃꯥ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ ꯑꯁꯨꯝꯅ ꯄꯥꯔꯤꯒꯤ ꯃꯔꯝꯗ ꯅꯤꯡꯊꯧꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯅꯤꯡꯊꯧꯅ ꯍꯔꯥꯎꯃꯟꯗꯅ ꯃꯆꯥꯅꯨꯄꯤ ꯅꯨꯡꯖꯥꯕꯨ ꯄꯥꯔꯤꯗ ꯁꯤꯟꯅꯔꯝꯃꯤ ꯑꯩꯒꯤ ꯂꯩꯕꯥꯛꯄꯨꯁꯨ ꯀꯟꯕꯤꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨꯁꯨ ꯀꯟꯕꯤꯕ ꯊꯧꯅꯥ ꯂꯩꯔꯕ ꯅꯉꯣꯟꯗ ꯏꯆꯥ ꯑꯁꯤ ꯁꯤꯟꯅꯔꯕꯅꯤ ꯍꯟꯈ꯭ꯔꯅꯨ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯟ ꯉꯝꯕꯒꯤ ꯐꯤꯔꯥꯜ ꯍꯩꯒꯠ ꯅꯨꯃꯤꯠ ꯑꯁꯤꯗꯗꯨꯃꯛ ꯄꯥꯔꯤꯗ ꯅꯨꯡꯖꯥꯕꯨ ꯂꯨꯍꯣꯡꯂꯝꯃꯤ ꯃꯅꯤ ꯑꯃꯗꯤ ꯂꯩꯃꯁꯨ ꯀꯣꯅꯨꯡꯗ ꯊꯝꯂꯝꯃꯤ ꯁꯣꯝꯗ ꯃꯆꯥ ꯁꯤꯔꯦ ꯄꯥꯎ ꯇꯥꯕꯒ ꯂꯩꯃꯤ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯃꯤꯆꯥ ꯑꯁꯤ ꯁꯅꯨ ꯍꯥꯏꯔꯒ ꯏꯆꯥ ꯑꯣꯏꯅ ꯊꯋꯥꯏ ꯃꯥꯡꯂꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯠꯂꯨꯗꯕꯁꯤꯅ ꯊꯣꯛꯄꯅꯤ ꯑꯩꯅ ꯏꯆꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯤꯒꯗꯕꯅꯤ ꯏꯃꯥꯅ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤ ꯅꯤꯡꯊꯧꯁꯨ ꯄꯨꯝꯅꯃꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯟꯊꯅ ꯎꯖꯗꯨꯅ ꯀꯞꯄꯤ ꯁꯥꯎꯅ ꯍꯩ ꯅꯪ ꯉꯁꯤꯗꯩ ꯃꯤꯅꯥꯏ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯤꯐꯥꯁꯪꯗ ꯅꯄꯨꯟꯁꯤꯗꯨ ꯂꯦꯜꯂꯨꯔꯣ ꯅꯁꯛ ꯌꯦꯡꯅꯤꯡꯗꯦ ꯀꯅꯥ ꯂꯩ ꯃꯁꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯨ ꯏꯄꯥꯒꯤ ꯃꯩꯔꯥ ꯏꯄꯥ ꯂꯥꯜꯂꯦ ꯉꯁꯤꯗꯩ ꯅꯤꯡꯊꯧ ꯈꯨꯕꯝ ꯏꯆꯥꯗ ꯁꯤꯟꯅꯔꯝꯃꯒꯦ ꯑꯩ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯦ ꯏꯆꯥꯕꯨ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯅ ꯀꯌꯥꯗ ꯋꯥꯅ ꯂꯦꯜꯍꯜꯂꯝꯕ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯝꯗꯦ ꯎꯔꯝꯗꯦ ꯏꯁꯥꯒꯤ ꯂꯩꯕꯥꯛ ꯑꯃ ꯂꯩꯅ ꯂꯩꯅ ꯃꯤꯒꯤ ꯂꯝ ꯄꯥꯝꯂꯨꯕ ꯅꯤꯡꯊꯧ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯣꯏꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯆꯥꯁꯨ ꯁꯤꯠꯅ ꯈꯥꯏꯅꯕ ꯀꯔꯤꯒꯤ ꯀꯔꯥꯝ ꯆꯥꯎꯕ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ ꯑꯩꯅ ꯄꯥꯞ ꯆꯦꯜꯂꯕ ꯅꯤꯡꯊꯧꯅꯤ ꯑꯩꯗꯤ ꯍꯦ ꯃꯤꯑꯣꯏꯕ ꯏꯁꯥꯒꯤ ꯂꯩꯖꯔꯤꯕ ꯈꯔ ꯑꯁꯤꯅ ꯄꯦꯟꯊꯣꯛꯄ ꯍꯩꯇꯕ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕ ꯑꯩ ꯉꯁꯤꯗꯤ ꯏꯆꯥꯁꯤꯡꯒ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯕ ꯐꯪꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯗ ꯈꯨꯕꯝ ꯑꯁꯦ ꯁꯤꯟꯅꯔꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯄꯥꯎ ꯆꯦꯜꯍꯜꯂꯝꯃꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯃꯩꯔꯥꯗ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯊꯣꯟꯖꯕ ꯃꯆꯥꯒꯤ ꯃꯤꯡ ꯃꯩꯔꯥ ꯑꯁꯤꯗꯩ ꯄꯥꯔꯤꯅ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯈꯤ ꯑꯗꯨꯅ ꯄꯥꯔꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯄꯥꯔꯤ ꯂꯩꯕꯥꯛ ꯑꯅꯤꯃꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯄꯥ ꯑꯄꯣꯛꯄ ꯂꯥꯞꯅ ꯂꯥꯏ ꯅꯤꯡꯕ ꯆꯠꯈꯤꯔꯝꯃꯤ ꯀꯨꯏꯅ ꯋꯥꯅ ꯂꯩꯖꯔꯝꯕ ꯃꯅꯤ ꯑꯃꯗꯤ ꯂꯩꯃꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ ꯃꯃꯤꯠꯇ ꯃꯁꯥ ꯎꯕ ꯐꯪꯖꯒꯦ ꯍꯥꯏꯅ ꯏꯁꯣꯔꯗ ꯅꯤꯖꯕꯗꯨꯅ ꯉꯁꯤ ꯄꯥꯔꯤꯕꯨ ꯃꯁꯥ ꯑꯣꯏꯅ ꯐꯪꯖꯕꯅꯤ ꯃꯤꯒꯤ ꯀꯥꯏꯅꯅꯕ ꯁꯤꯟꯕ ꯃꯤꯆꯥ ꯁꯤꯅꯕ ꯐꯠꯇꯕ ꯊꯧꯔꯥꯡ ꯁꯤꯜꯂꯨꯕ ꯂꯩꯕꯤ ꯃꯁꯥ ꯑꯣꯏꯅ ꯁꯤꯈꯤꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯋꯥꯅ ꯂꯩꯈꯤꯔꯝꯃꯤ